ngasi nungdaram phongbasi phongsingi maruoiba paw khongpacharaga mayamda share tawjagi ahanbada lukhoina bot karaga Delhi chatkani local na karaga Shillong chatkani Manipur mihat mipun amuk hana thokaloi corruption gi awaba hanthagani Biren Manipur gi Assembly constituency mari da pangthokadoriba sairak ki mikhal asiga mari lainana Wangoi Assembly constituency da BJP gi sairak ki mikhal da mirep oina songthokliba Minister Olukhoi gi ngasi phiral singkatpagi thoram thiam laisang khongda pangthokre Thauram aduda Manipur gi Minister N Biren BJP National Secretary Dilip Saikia IPR Minister TS Bishorjit Education Minister S Rajan Cabinet Minister Singh BJP gi MLA Singh amadi BJP Manipur Pradesh ki President Professor Tekendra Singh mana saruk yakhi Phiral Singkatpagi Thauram asiga mari lainana Minister N Biren BJP gi merep oiriba Olukhoibu mikhal da mai pakhanabagi damakta Wangoi Praja miyam gi mafamdagi bot khomladuna phungdokiba wafam sing adudi handaki sairak ki mikhal asida BJP gi merep oiriba Minister Olukhoina bot karabadi Delhi da satkani aduga ma ki lamba oiriba NPP gi mirep lokena bot karagana Shillong da satkani haibasi Wangoi Praja miyam na munna khalaga bot pibiyo BJP gi merep oiriba lukhoi asi kathokpana mang thaduna thabak tawbu miyoini Madugi mek sienglaba khudamdi handak BJP na lusingba sakar asibu kannabagi damakta MLA famdagi resign tawduna makhoi mangana sakar asi kannanaba hotnabada mangjin thana songthokiba miyoini maduna Wangoi gi praja singna handaki seraki mikhal asida mai pakhanduna Manipur mara setpa sakar ama lehnanaba hotnabiyo haiki State Minister na wasaktuna phongdokkibadi sakar asina Manipur da amuk hana mihat mipun thoaloi corruption gi sang hanthangani low inkol yolaga thabak changba amuk hana thoktana ba honagani paisa laitabadagi layengba ngamjadaba masa school larik tamba phangjadaba kaya gi mit ki pi taithokani aikoina rajniti tawribasi gari tongnaba yum sanaba nate laita laira kokhanduna thongmanaba khunayama puraknabagi damakta rajniti tawbani haujiksu sakar asina mama mapa laijadraba orphan singi damakta makhoi gi tungi yaifanaba laitana hingnaba lambi semgani nupi singbu izat laina awangba thakta thangatuna thamnaba hotnagani haiki hainasu pawo oksina makhatana phungdorakli atopa pawo manamu kwaktha khunauda miyoi manga COVID-19 positive oire Tengnopaul district ki manungsana lairiba Manipur gi ngamkhai ngakliba khulni haina khangnariba kwaktha khunauda leiba miyoi manga COVID-19 positive oibadigi haujik more da leiba COVID care center da layeng sathaduna lairi Pauksi isina phangba pawgi matung inadi miyoi nipurom leiba nauna siem kiba kwaktha khuna wasida ahan boina sai kuntraga nithoi shuraba nupa ama COVID-19 positive oiki nupa asigi travel history thigatpa matamda ma haukiba October 13 ta ma ki nupi anga unanabagi damakta Rims Hospital pukhatuna anga unaki masigi matungda October 13 ta kwaktha khulda halakpadagi masa nungairaktabadagi more hospital satuna COVID-19 test tawuda positive oirakhibani hairi Miyoi asi positive oiraba matungna mahaka naknaba imung manunggi miyoi mari amasu ngarang test tawba matamda positive oire hana confirm tawki positive oiraba miyoi sing asi sai kunthrago nithoi shuraba nupi ama sai kunga mathoi shuraba nupa ama loinana sai kunthraga nithoi shuraba ama sai taraga nithoi shuraba nupa ama gani hairi masigi manungda makhoiga naksinnaruba sahi ama makhaida ngairiba angang nupa masa amasu yauri angang asidi haujik phawba covid test tawdri hairi Hayeng phawbagi manungda test tawragani hairi kwaktha khuna wasida miyoi manga COVID-19 positive oirakpa asiga loinana lehauriba khul asigi miyoi kunthraga manga rom asisu makhatana test tawthoktuna positive oibra negative oibra haibadu khangdoknabagi thabak sarkar gi mari leinaba authority na athuba matamda sathabiyo hairi amaromda miyoi sahumga mar furom leiba kwaktha khunaudadi haujik phawba COVID-19 positive oiba miyoi amata leitri makhatana khunja singna COVID-19 gi SOP ngangna pekhat payaba section thorangi thabak laukhatuna leiri hairi hainasu pauksi isna makhatana phungdurori yamna noiti ma'am atopa pawa manamo film number satnagadaba SOP health department ayaba pikre COVID-19 virus laisatna sogalaba state ama oiriba Manipurda film number matamna ngakna satgadaba standard operating procedure SOP Manipur State Film Development Society na semlaba matungda Health Department ki mari lainaba experts singna kupna yengsilaba matungna ngasidagi ayaba pirakle film shooting tawningba miyoi singna Manipur State Film Development Society ki website www.msfds.org dagi akupa marul khangba yagani haina MSFDS dagi phangba official oiba paw amana hairi
ningsingba yabadi फिल्म फोरम मणिपुर कोविड-19 लाइसेट असिना मणिपुर संदोरपदगी मतम कुइना फिल्म शूटिंग तौब थिंगदुना लैरुरबनी अदुबो अक्टोबर 15 अमुक हना फिल्म नंबर यागनी हाइदुना लौथोखरबनी मरम अदुना हौजिक्ति मणिपुर हेल्थ डिपार्टमेंट फिल्म नंबर ngang सत्कदब SOP सिंग अदु अयाब पिरकलबना फिल्म नमगदरुब सिंगना SOP ngang फिल्म नंबर की थबक सथब यारगनी हाइदि हैनसु पॉक्सीसना मखातारी अतोप पाव मनमु कोल केस स्केम द हानगी यूनियन मिनिस्टर कैसुम संग लाइनब राय ताखरे झारखंड हौखिब इंग 1995 थोखिब कोयलागी वाथोक चेनबगी दमक हानगी यूनियन मिनिस्टर दिलीप रे ngasi सई अहुम जेल लाइनब राय ताखरे माकपु इंडियन पेनल कोड की तोवान सेक्शन क्यागी मखादा जेल लाइनब राय अदु पीखिबनी हियरिंग मनुंग केस असिबु थिजिलिब CBI ना हानगी यूनियन मिनिस्टर असिबु लेबा असिदा मियाम दा पाउजेल पीबोइना ख्वाइदगी चाव मरालगी दंदी पीना बाहिरखी पनबयाई दिलीप रे असि अटल बिहारी वाजपेयी की लेंगा की मतम द मिनिस्टर ऑफ स्टेट कोयल की फम पुखिबनी माक हानसु दिल्ली की स्पेशल कोर्ट अमना कन्विक्शन पीखिब लैखरबनी हैनसु मखातारी अतोप पाव अमनमो ngasi sumiyoy sani ga humfugani thoi positive oire mangana laikhidrei satliba pung kunga mari asida manipur da miyoi sani ga humfuga mani thoi nauna covid-19 na positive oire miyoi mangana laikhidrei ngasi su miyoi sani na laisat asida gi phaduna research tokre hairi health department ki additional director su oiriba department asigi wangangloi dr khoirom saskumar mangna thadorokpa serol amana hai ngasi nauna positive oikiba miyoi sani ga humfuga ni thoi asigi manungda taret amadi central armed police force tagini अपन पॉजिटिव असिगी मनुंग द मियोय सनिग यांखै अमदी ट्राइबल हिस्टोरी लेतबा मियोय ngaktani हाइदी नाउना पॉजिटिव ओइरगलेबसिंग असि थारग स्टेट असिदा कोविड-19 अपन ब कंफर्म केस 13 का समरी के कुनगा मरी सुख्रे हाउजिक फावबद लाइसेट असिदगी फखिबा मिगी मसिंग 13 गी यांखै के तरे सुख्रे हाउजि एक्टिव केस द 13 के सनिग कुनगा तर उलाइरी ngasi laikhideba miyoy manga aduri Imphal East tagi sahi March ga teret amadi yankhai ga manga rom surabi nupi ani district asimaktadagi sahi humfuga manga marfuga humdo suraba nupa ani amadi Imphal West district tagi sahi kunga teret rom suraba nupi amani laikhidaba sing asi tharaga state asida covid-19 na laikhidaba migi masing samaga nifuga mari sukhre hauzuk phawbada laiset asidagi pharakpagi sang asi sada humdra mari ga point maudraga humdo surei atopa pawamana Higher education da sakthungsa da mari pibiu haina sip minister da memorandum pisinkhre demand pidrabdi October 19 ge ehing nongyai digi kunthra ge ehing nongyai phawba Manipur pumba general strike tawragani higher education ge general course non professional da lakliba session asidagi OBC Maitei Pangal gi sakthung sada mari implement tobiu haibaga loinana OBC Mitei Pangal gi sakthung mapung phana pidriba asi yengsin biu haidurang asi All Manipur Muslim Student Organization amso amadi Pangal Student Union dana Manjur University na Manipur gi Chief Minister da memorandum ama pisinkre hairi laingang na hayeng phawb gi manung da mahairoi loop sing asi na taliba demand sing asi pithok trabadi October 19 dagi ehing nongyai dagi Sachet kuntra ge ehing nungyai phawba Manipur pumba general strike tawragani haina lakthokre hiramasi ge mari lainana ngasi nungthul Manipur press club ta pangthokpa pawgi mifam amada amso gi president Zabet Pusmana hai satliba October tha sigi sachet taraga mapan DMU ge admission tawnaba thokiba selection process ta asoi baranma kya thengnabadigi mahairoi loop singna Manipur lenga amadi mari leinaba department singda asoi basi semdoknaba haijaduna lakhi masi semdoktriba phaw admission process tawidana ba haijabagi ona tainabada asoi baranma kya as kupsinba yanabagi mongda college manungna security kya thamjinduna counseling sathrak ba haibase loop asina condemn tawi mahairoi loop ani asina mamangdagi thamkiba higher education su OBC Maitei Pangal gi sakthung asi sada mari uhenbiu haibasi ngasi phawba Manipur lengak na thabak oina onthok pidri thawong asi su condemn tawi OBC Mitei Pangal gi oina sada mari mapung phana pibidabana Mitei Pangal mahairoi sing lairik tamba phangdana manglagadara asini asigumba maram kya sina atopa professional singda satnariba Mitei Pangal gi sakthung sada mari asi higher education dasu sanahanbiyo Manipur lenga ki thawong asidi Maitei Pangal bu hanthana yengmani haina logdoba ngamloi hayeng phawbagi manungda laingak na demand sing asi pithoktaba tarabadi October 19 gi ahing nungyai digi 19 gi ahing nungyai phawba Manipur pumba general strike tonaba warep lauri haiki atopa pawama amasum atopa ban amanamung wakat mifam November gi 7 amadagi ban tawragani
हौखिबा सेप्टेम्बरगी सचत 13 अयुक्ता बिष्णुपुर वार्ड नंबर 3 दा लैबा पिगरी फार्म अमदगी असीबा हक्सांग ओइना फंखिबा मोइरांगथेम नीलमनीगी मिहाटपसिंग मतिक साबा सेराक पिबियो मिहाटपा जेलदगी बेल आउट तब यानिंगदे हाइदुना ngasi बिष्णुपुर मनिंग लेकाय वार्ड नंबर 3 की कम्युनिटी हॉल दा GAC अगेंस्ट द ब्रूटल किलिंग ऑफ M नीलमनी न सिंदुना वकत मिफम फंखरे JAC लैखिद्रबा नीलमनी की इमुंगी मियोइसिंग लेकाय की मैरा पाइबी नुपी लुपसिंग यावना फमकिबा वकत मिफम अदुदा मिहाटपा M तोंबा BMS की नेशनल सेक्रेटरी फमदगी लौथो मिहाटपा की इमुंग लेकाय दा लैबि यारोय मरम सादना मिहाटपा जेलदगी लौथोकपा यानिंगदे लैंगाकना मिहाटपा कंखटपा यानिंगदे हाइबा प्ले कार्ड कैसु पाइदुना खुलाव कैसु लाउखी JAC की कन्वीनर CS गोपाल ना हाइकी मोइरांगथिंग नीलमनीबु मिहाट थीना हातखिबा नमोइजम तोंबा मदी माकी मसानुपा अनि नमोइजम सुंदर अमदी रोमेश मराल की मतुंग इन जेल दा लैखरबनी अदुबु खंगहौदना लोंजा लोंथुम तौदुना मियाम अमदी JAC खंगंदना नमोइजम तोंबा हाइरिबा नुपा असि बेल आउट तौदुना जेल गी थोखरे हाइरिबा मिहाट पा नमोइजम तोंबा सि मतौ करमना जेल गी बेल आउट तौखिबनो हाइबदु हौजिक पालिबा लेंगा असिना लाक्लिबा अक्टोबर की सचत 19 मतोइ फावगी मनुंगदा सेंगदोकपिराउ नत्रबदी थंगनब नुमित नवेंबर की सचत अमदगी बिष्णुपुर मनुंग बन तौरगनी लोइनना मिहाट पा नमोइजम तोंबा मतौ करमना BMS की नेशनल सेक्रेटरी ओइरमलिबनो हाइना हंगलदुना अथुबो मतमदा सेक्रेटरी की फमदगी मरी लेनबा अथॉरिटी न महापु फम अदुदगी लौथोकपियो वकर मिफम अदुदा सरुक याखिबी नुपी अमन हाइ मिहाट पदा सेनरिबा नमोइजम तोंबा मदी मसा सिंग लेखाय असिदा लैबि यारोय मिहाट पा मखोयगी मसक अमुहन उनिंद्रे मतिक साव सेराक पियो हाइनसु पौसेसिदा मखातना फोंदुरोगनी थैंक यू।